Kuki amasung Tangkhul gi marakta lairiba thajanadabasing kokhanabagi pandamda Chief Minister Yumnam Khemchand Ngasi Ukhrul District ke tongan ba mafamsingda Chattuna Kanglub anigi Meehutsing Ounakhre Khongsat aduga mari lainana Chief Minister na haikibada Kanglub khudingmaki afaba amasung fataba soidana laigani adubu micham miyamgi apambadi ingtapa phibam hanjin handuna nungsi sanana laiminabaduni Thawai Kuki village ke khunja singa unaduna wari sanabada Chief Minister na haikibada miyamda fauriba nungaitaba pumnamak sapsana khangi Hauzik oriba fibam masida wari sanatuna ingtapa fibam hanjin hannaba honaba natana atopa lambi leite hana sunabagi thaudokna tungda haurakadaba mirol singda sauna amang ata thokanba natana kanaba mata purakpa ngamloi khudong sarba kaya mayoknarabasu tungda haurakliba mirol singida makhallaga ingtapa hanjin hannaba honaminase mausagi matawgum school sing class hohanaba thaurang laukhallagani Imphal da hek hankraba matung khunggang khudingmakki yumthong pumnamakta thaknanaba ising fanganaba thaurang lokatkani hainasu thajaba piramki Ukhrul district ta ahan boina chatpa khongsat aduda Chief Minister na sarka phung village ta ngai hak pantuna kungi ahal laman namadi nupi angang singa unaduna wari sanaki wari sanabatuda Chief Minister na haikibada atom bomb fauba thadakiba malemgi anisuba lanjau wari sanaraga loisinba ngamki Mafam asidaso ningtina wari sanaraga watro pumnamake waroisin purakpa soidana ngamgani karigumba hingsagi thaudok asina makhatana asum satarakpa thoklabadi pikliba ngang singi tungi maraiba kari oigadage haibadugi matangda nungnangba poi athuba matamda sarka phung village da district asige ataya topa mafam singa faunagadaba thong saba loisilagani hainasu thajaba piramki